ꯖꯤꯌꯣꯒꯤ ꯕꯦꯂꯦꯟꯁ ꯀꯃꯥꯏꯅ ꯌꯦꯡꯅꯤꯗꯣ ꯍꯥꯏꯊꯔꯒ ꯌꯥꯝ ꯂꯥꯏꯈ꯭ꯔꯖꯥꯠꯅꯤꯗ ꯌꯥꯝ ꯂꯨꯕꯒ ꯃꯥꯟꯕ꯭ꯔꯣ ꯍꯥꯏꯕꯤꯔꯛꯑꯒꯦꯁꯦ ꯅꯣꯏ ꯍꯥꯏꯕꯤꯔꯛꯑꯦ ꯅꯣꯏ ꯁꯦ ꯁꯤꯗꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯤ ꯆꯪꯉꯣ *333# ꯁꯤꯗ ꯑꯩ ꯁꯤꯝ 1ꯁꯦ ꯖꯤꯌꯣꯅꯦꯕ ꯁꯤꯗ ꯀꯣꯜ ꯇꯧꯔꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯌꯥꯁꯨ ꯌꯥꯔꯣꯏꯗꯕꯗ ꯌꯥꯔꯣꯏ ꯑꯗꯣ ꯁꯤꯗ ꯑꯃꯨꯛ SMS ꯊꯥꯗꯣꯏꯅꯦꯕ ꯁꯤꯁꯨ ꯈꯪꯉꯦꯅ ꯕꯦꯂꯦꯟꯁꯁꯦ ꯇꯧꯔꯒ 5533ꯗ ꯁꯤ ꯁꯤꯝ 1ꯗꯩ ꯊꯥꯔꯁꯦ ꯃꯁꯤꯁꯨ ꯌꯥꯔꯔꯣꯏ ꯌꯥꯗꯦ ꯍꯥꯏꯔꯦ ꯑꯗꯨꯅ ꯁꯤ ꯀꯩꯝ ꯀꯥꯟꯅꯗ꯭ꯔꯦꯕ ꯀꯩꯗꯧꯅꯤ ꯑꯗꯨꯅ ꯃꯥꯏ ꯖꯤꯌꯣ ꯑꯦꯞꯇ ꯆꯠꯂꯣ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯏ ꯖꯤꯌꯣꯗꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦꯕ ꯃꯥꯏ ꯖꯤꯌꯣ ꯑꯦꯞꯇ ꯆꯠꯂꯀꯥꯟꯗꯅꯦ ꯁꯤꯗ ꯊꯣꯛꯂꯛꯑꯅꯤ ꯑꯩ ꯅꯝꯕꯔꯁꯦ ꯁꯤꯅꯤꯗꯅ ꯑꯗꯨꯒ ꯅꯪꯒꯤ ꯚ꯭ꯌꯨ ꯗꯤꯇꯦꯜꯁ ꯂꯩꯔꯦ ꯑꯩꯒꯤꯁꯨ 444ꯒꯤ ꯄ꯭ꯂꯥꯟꯅꯤ ꯁꯤꯕꯨꯗꯤ ꯀꯩꯁꯨ ꯁꯤꯖꯤꯟꯅꯗꯦ ꯀꯩꯁꯨ ꯌꯥꯝꯅ ꯑꯗꯣ ꯁꯤ ꯂꯩꯔꯦꯅ ꯈꯪꯉꯦꯅ ꯁꯤ ꯆꯪꯒꯦꯗꯤ ꯁꯤ ꯆꯪꯉꯣ ꯑꯩ ꯁꯤꯖꯤꯟꯅꯗꯦꯗꯤ ꯈꯪꯉꯦꯅ 1.82 ꯂꯩꯔꯤꯗꯅ ꯍꯧꯖꯤꯛ 2GB ꯃꯅꯨꯡꯗ 1.82 ꯂꯩꯔꯤꯕ ꯍꯥꯏꯁꯤꯗꯤ ꯑꯩ ꯀꯩꯝ ꯁꯤꯖꯤꯟꯅꯗ꯭ꯔꯤꯗꯅ 180 ꯀꯩꯅꯣ ꯍꯣꯏ 180 MB ꯈꯛꯇꯪ ꯁꯤꯖꯤꯟꯅꯗ ꯉꯥꯏꯔꯤ ꯑꯗꯣ ꯑꯩꯗꯣ ꯖꯤꯌꯣ ꯅꯠꯇꯕꯗ ꯑꯩꯅ 123 minutes ꯀꯣꯜ ꯇꯧꯕ ꯌꯥꯔꯤ ꯑꯗꯒꯤ ꯑꯟꯂꯤꯃꯤꯇꯦꯠ ꯋꯥꯟ ꯅꯦꯠ ꯑꯟꯂꯤꯃꯤꯇꯦꯠ ꯍꯥꯏꯔꯦ SMS ꯑꯗꯨ ꯂꯩꯔꯦ SMSꯀ ꯑꯃꯨꯛ ꯊꯥꯕꯤꯗꯦꯗ ꯁꯤꯅꯤꯗꯅ ꯂꯥꯏꯗ꯭ꯔꯥ ꯑꯇꯣꯞꯄꯁꯨ ꯅꯣꯏ ꯑꯗꯨꯝ ꯌꯦꯡꯒꯦ ꯌꯥꯔꯦ ꯔꯤꯆꯥꯔꯖ ꯇꯧꯒꯦ ꯈꯣꯠꯀꯦꯁꯨ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯌꯦꯡꯒꯦꯗꯤ ꯂꯥꯏꯔꯦꯗꯅ ꯂꯥꯏꯗ꯭ꯔꯥ ꯂꯥꯏꯕꯅꯦ ꯌꯥꯝ ꯅꯣꯏ ꯍꯥꯟꯅ ꯈꯪꯉꯝꯗ꯭ꯔꯒꯁꯨ ꯈꯪꯉꯛꯑꯅꯤ ꯑꯈꯪꯕ ꯅꯣꯏꯕꯨꯗꯤ ꯑꯃꯨꯛ ꯍꯩꯄꯥ ꯁꯥꯔꯛꯑꯣ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯈꯪꯉꯤꯒ ꯑꯗꯥ ꯈꯪꯉꯤꯒ